ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯦꯡꯕꯤꯔꯣ ꯃꯥꯙꯣꯞ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯃꯥꯙꯣꯞ ꯀꯧꯕ ꯂꯧꯎꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯧꯁꯤꯡ ꯎꯖꯗꯨꯅ ꯏꯪꯈꯣꯜ ꯁꯝꯕꯟ ꯀꯣꯏꯖꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯄꯥꯟꯖꯔꯛꯄꯅꯤ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯔꯦꯡ ꯄꯨꯊꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯀꯨꯝ ꯑꯃꯗꯅ ꯏꯁꯤꯡ ꯐꯪꯗꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯅꯤꯡꯊꯤꯖꯅ ꯊꯣꯛꯇꯦ, ꯀꯨꯝ ꯑꯃꯗꯅ ꯏꯁꯤꯡ ꯆꯥꯎꯗꯨꯅ ꯄꯨꯝꯁꯤ ꯍꯦꯛ ꯁꯤ꯫ ꯃꯁꯥꯒꯤ ꯂꯧꯐꯝꯁꯨ ꯁꯟꯁꯨ ꯂꯩꯖꯕ ꯅꯠꯇꯦ, ꯃꯤꯉꯣꯟꯗꯒꯤ ꯁꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯂꯧꯁꯥꯟ ꯁꯟꯁꯥꯟꯗꯤ ꯆꯍꯤꯒꯤ ꯄꯤꯗꯕ ꯌꯥꯔꯝꯗꯦ꯫ ꯃꯌꯥꯝꯁꯦ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯥꯙꯣꯞ ꯃꯇꯩ ꯃꯅꯥꯎꯁꯦ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯁꯦꯜ ꯏꯇꯤꯡ ꯇꯤꯡꯗꯅ ꯁꯟ ꯑꯅꯤꯗꯪ ꯃꯇꯧ ꯀꯔꯝꯅ ꯂꯩꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯄꯤꯒꯤ ꯃꯅꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯇꯪ ꯌꯥꯜꯂꯤꯕꯗꯣ ꯀꯥꯏꯔꯒ ꯁꯟ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯥꯙꯣꯞꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯃꯆꯦꯠꯇꯨ ꯄꯨꯔꯗꯨꯅ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯤ, ꯅꯪꯒꯤ ꯁꯅꯥꯗꯨꯗꯤ ꯑꯁꯦꯡꯕ ꯅꯠꯂꯝꯗ꯭ꯔꯦ꯫ ꯀꯣꯔꯤꯗ ꯌꯣꯝꯕ ꯑꯣꯏꯔꯝꯗꯨꯅ ꯁꯅꯥꯗꯤ ꯄꯪꯌꯥꯝ ꯌꯥꯝꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯀꯥꯏꯊꯣꯛꯄꯗ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯅꯗꯤ ꯁꯟ ꯄꯥꯕꯣꯠ ꯑꯃ ꯂꯩꯕ ꯐꯪꯒꯅꯤ ꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯑꯩ ꯏꯝꯐꯥꯜ ꯀꯥꯔꯒ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤ ꯒꯨꯔꯨꯗꯦꯕꯒꯤꯗ ꯂꯩꯕ ꯁꯟ ꯑꯗꯣ ꯁꯦꯜ ꯈꯔꯁꯤ ꯄꯤꯁꯜꯂꯒ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯑꯩ ꯈꯣꯏꯔꯝꯃꯨꯔꯒꯦ꯫ ꯑꯁꯦꯡꯕ ꯃꯃꯜꯗꯨꯅ ꯇꯞꯅ ꯇꯞꯅ ꯐꯧ ꯑꯣꯏꯅ ꯁꯤꯡꯖꯒꯦ ꯍꯥꯏꯔꯨꯔꯒꯦ"꯫ ꯃꯁꯤ ꯍꯥꯏꯅꯔꯗꯨꯅ ꯑꯍꯤꯡꯗꯣ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯏꯔꯨꯖꯔꯒ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯙꯣꯞꯁꯨ ꯏꯔꯨꯖꯗꯨꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯌꯧꯅꯕ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯊꯥ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯥꯒꯤ ꯒꯨꯔꯨꯒꯤ ꯌꯨꯝ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯃꯥꯙꯣꯞ ꯊꯨꯡꯂꯔꯝꯃꯤ꯫ ꯃꯥꯒꯤ ꯒꯨꯔꯨꯅ ꯃꯥꯙꯣꯞꯄꯨ ꯎꯕꯃꯛꯇꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯂꯝꯃꯤ꯫ "ꯃꯥꯙꯣꯞ, ꯀꯨꯏꯔꯦꯗ ꯏꯆꯥꯗꯤ ꯎꯗꯕ꯫ ꯅꯪꯅ ꯂꯥꯛꯄꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ? ꯂꯥꯎꯅꯦꯍꯦ, ꯆꯪꯉꯛꯎ ꯐꯝꯃꯨ ꯂꯥꯎꯅꯦ ꯅꯪꯕꯨ"꯫ ꯃꯥꯙꯣꯞꯅ ꯐꯛ ꯃꯆꯥ ꯑꯃꯗ ꯐꯝꯖꯔꯒ ꯃꯥꯒꯤ ꯒꯨꯔꯨꯕꯨ ꯈꯨꯔꯨꯝꯖꯔꯛꯏ꯫ "ꯑꯩꯒ꯭ꯌꯥ, ꯅꯅꯥꯏ ꯑꯩꯕꯨ ꯂꯧ ꯁꯨꯅꯕ ꯁꯟ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯗꯨꯅ ꯒꯨꯔꯨꯗꯒꯤ ꯁꯟ ꯄꯣꯠꯃꯇꯪꯗꯤ ꯂꯩꯖꯒꯦ ꯂꯥꯛꯆꯕꯅꯤ꯫ ꯁꯦꯜꯁꯨ ꯌꯥꯝꯅ ꯌꯥꯎꯖꯔꯛꯇꯦ꯫ ꯑꯔꯩꯕ ꯈꯔꯗꯪꯁꯦ ꯀꯠꯆꯔꯝꯂꯒ ꯄꯣꯏꯅꯨꯗ ꯐꯧ ꯑꯣꯏꯅ ꯑꯋꯥꯠꯄꯗꯣ ꯏꯟꯈꯠꯆꯒꯦ, ꯑꯁꯤ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯑꯩꯒ꯭ꯌꯥꯗꯨꯅ, "ꯏꯆꯥꯁꯤꯗꯤ ꯈꯟꯅꯗꯕ ꯌꯥꯕ꯭ꯔꯥꯗꯣ? ꯉꯁꯤꯗꯤꯅꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯁꯪꯒꯣꯟꯗ ꯂꯩꯔꯤꯕ ꯁꯟ ꯈꯔꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯕ ꯌꯥꯎꯕ꯭ꯔꯥ ꯍꯦꯛ ꯌꯦꯡꯁꯤ꯫ ꯑꯌꯨꯛꯀꯤ ꯂꯥꯏ ꯄ꯭ꯔꯁꯥꯗꯤ ꯑꯁꯦꯡꯕ ꯂꯩꯕꯅꯤ, ꯅꯪ ꯐꯪꯖꯔꯣ꯫ ꯑꯗꯨꯒꯅꯦ ꯀꯣꯅꯨꯡꯗ ꯕꯥꯁꯛ ꯌꯦꯡꯕ ꯍꯦꯛ ꯂꯥꯛꯎ꯫ ꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯕꯥꯁꯛ ꯂꯩ꯫ ꯏꯄꯥꯗꯤ ꯊꯕꯛ ꯈꯔ ꯂꯩ, ꯍꯥꯟꯅ ꯍꯥꯜꯂꯝꯂꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒ꯭ꯌꯥꯗꯣ ꯀꯣꯅꯨꯡ ꯀꯥꯈꯤꯔꯝꯃꯤ꯫ ꯃꯥꯙꯣꯞꯇꯣ ꯀꯣꯅꯨꯡꯒꯤ ꯃꯥꯟꯗꯞꯇ ꯕꯥꯁꯛ ꯇꯧꯒꯗꯧꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯊꯧꯔꯥꯅꯤꯅ ꯊꯥꯡꯗꯣꯛꯂꯛꯄ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯐꯪꯖꯔꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯆꯥꯝꯕ ꯂꯣꯏꯔꯒ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯕꯥꯁꯛ ꯇꯥꯅꯕ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯝꯕꯤꯗ ꯃꯥꯙꯣꯞ ꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯐꯅ ꯈꯥꯡꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯌꯥꯔꯛꯇꯔꯦ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯤꯔꯠ ꯅꯥꯔꯠ ꯌꯦꯡꯂꯒ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯃꯗ ꯆꯪꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯌꯥꯎꯅ ꯌꯥꯎꯅ ꯃꯈꯣꯡ ꯍꯥꯝꯗꯣꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯨꯝ ꯃꯈꯣꯡ ꯍꯥꯝꯕꯒꯤ ꯐꯝꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯃꯥꯡꯗ ꯕꯨꯞ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯃꯝꯕ ꯑꯗꯨꯗ ꯎꯗ꯭ꯔꯗꯨꯅ ꯃꯥꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯨꯟꯗꯨꯅ ꯄꯦꯠ ꯄꯦꯠ ꯂꯥꯎꯔꯕ ꯕꯣꯔꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯟꯕ ꯕꯣꯔꯣꯏ ꯑꯗꯣ ꯃꯥꯅ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯈꯣꯡ ꯍꯥꯝꯅ ꯍꯥꯝꯅ ꯃꯌꯥꯗ ꯍꯨꯛꯆꯤꯜꯂꯒ ꯀ꯭ꯔꯧ ꯀ꯭ꯔꯧ ꯁꯥꯏꯗꯨꯅ ꯆꯥꯊꯣꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯀꯨꯝꯊꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯀꯣꯅꯨꯡ ꯇꯥꯟꯅ ꯕꯥꯁꯛ ꯇꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯙꯞꯅ ꯀꯣꯅꯨꯡꯒꯤ ꯃꯥꯟꯗꯞ ꯌꯧꯔꯗꯨꯅ ꯃꯆꯤ ꯑꯃꯗ ꯐꯝꯊꯔꯦ꯫ ꯏꯁꯩꯗꯤ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈꯤꯗꯨꯅ ꯔꯥꯙꯥꯅ ꯀ꯭ꯔꯤꯁꯅꯕꯨ ꯆꯟꯗ꯭ꯔꯥꯕꯂꯤ ꯀꯨꯟꯖꯗ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯁꯥꯎꯕꯒꯤ ꯃꯇꯥꯡ ꯌꯧꯔꯝꯂꯦ꯫ ꯏꯁꯩ ꯍꯟꯕꯤꯗꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ, "ꯂꯦꯡꯕꯤꯔꯣ ꯃꯥꯙꯞ, ꯉꯁꯤ ꯏꯕꯦꯝꯃ ꯃꯥꯟ ꯑꯣꯏꯈꯔꯦ", ꯑꯁꯤ ꯍꯥꯏꯅ ꯀꯂꯛ ꯄꯦꯟꯅ ꯃꯈꯨꯠꯋꯣ ꯃꯁꯥꯋꯣ ꯍꯥꯏꯔꯗꯨꯅ ꯁꯛꯂꯝꯕꯒꯤ ꯃꯇꯥꯡꯗꯣ ꯍꯦꯛ ꯆꯥꯅꯔꯨꯔꯦ꯫ ꯃꯥꯙꯞ ꯏꯁꯩꯁꯤ ꯇꯥꯕꯗ ꯅꯤꯡꯗꯣꯜ ꯄꯤꯡ ꯄꯤꯡ ꯆꯣꯡꯉꯤ꯫ ꯃꯃꯥꯏ ꯂꯨꯛꯊꯔꯒ, "ꯏꯁ, ꯑꯩꯅ ꯃꯥꯡꯅ ꯕꯣꯔꯣꯏ ꯆꯥꯈꯤꯕꯗꯣ ꯎꯈ꯭ꯔꯕꯣꯏꯔꯦꯀꯣ?
ꯃꯥꯙꯕ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯏꯁꯩꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯕꯨꯅꯤ꯫ ꯑꯩꯅ ꯉꯁꯥꯏ ꯃꯥꯡꯅ ꯕꯣꯔꯣꯏ ꯆꯥꯕꯗꯨ ꯎꯍꯧꯔꯗꯨꯅ ꯑꯩꯕꯨ ꯃꯥꯡꯉꯦ ꯂꯦꯡꯕꯤꯔꯣ ꯃꯥꯙꯕ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯙꯕ ꯏꯀꯥꯏꯕꯅ ꯐꯝꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯃꯛꯇꯕꯨ ꯇꯣꯛꯈꯤꯅꯕ ꯄꯩꯁꯥ ꯊꯥꯔꯨꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯃꯥꯡꯉꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯏꯟꯊꯣꯛꯄꯤꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯩꯁꯥ ꯊꯥꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯏꯁꯩꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯈꯣꯏꯔꯝꯂꯒ ꯑꯗꯨꯇꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯐꯤꯔꯩꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯊꯥꯔꯝꯃꯤ꯫ ꯏꯁꯩ ꯁꯛꯄꯤꯅꯗꯤ ꯃꯥꯒꯤ ꯏꯁꯩꯗ ꯅꯨꯡꯉꯥꯏꯗꯨꯅ ꯄꯩꯁꯥ ꯊꯥꯔꯤꯕꯅꯤ ꯈꯟꯗꯨꯅ ꯂꯦꯡꯕꯤꯔꯣ ꯃꯥꯙꯕ, ꯄꯨꯛꯆꯦꯜ ꯃꯥꯡꯕ ꯃꯥꯙꯕ, ꯀꯨꯆꯨ ꯃꯨꯕ ꯃꯥꯙꯕ, ꯂꯦꯡꯕꯤꯔꯣ ꯃꯥꯙꯕ, ꯂꯦꯡꯕꯤꯔꯣ ꯃꯥꯙꯕ ꯍꯥꯏꯗꯨꯅ ꯃꯣꯠ ꯇꯧꯔꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯪꯁꯛꯇ ꯁꯛꯂꯛꯄ ꯑꯗꯨꯗꯗꯤ ꯃꯥꯙꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯗꯨꯇꯗꯤ ꯍꯥꯏꯕꯤꯅꯨ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯕꯗꯒꯤ ꯃꯥꯅ ꯈꯔ ꯌꯥꯎꯖꯔꯛꯄꯗꯣ ꯄꯨꯝꯂꯣꯏ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯨꯡꯗꯗꯤ ꯍꯥꯏꯅꯤꯡ ꯍꯥꯏꯖꯧ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯙꯕ ꯏꯁꯩꯗ ꯁꯦꯜ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕꯗꯨꯗꯗꯤ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯂꯨꯗ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯃꯥꯡꯕ ꯃꯤꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯅ ꯎꯏ ꯍꯥꯏꯕꯒꯨꯝꯅ ꯄꯨꯛꯆꯦꯜ ꯃꯥꯡꯕ ꯃꯥꯙꯕ ꯏꯁꯩꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯃꯥꯕꯨꯅꯤ ꯈꯜꯂꯨꯕꯗꯒꯤ ꯁꯟ ꯂꯩꯅꯕ ꯄꯨꯔꯛꯄ ꯁꯦꯜ ꯂꯣꯏꯊꯣꯛꯈꯤꯗꯨꯅ ꯒꯨꯔꯨꯒꯤ ꯅꯥꯛꯇ ꯆꯪꯕ ꯉꯝꯗꯅ ꯃꯌꯨꯝ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫